ngasi ahing nongyai matong pung tarani thoi khara helak paduaida khulai paiba kukhila loba singna kadangban part 1 singda bajar gi akoi bada taba maitei gi yum sing amadi kadangban mathakta leiba hanagi water supply treatment house tasu nomai kapsin duna attack chathakre attack aduda kadangban khul gi kunda sing asogapan yaudrabasu kunithoi suba air gi personnel amadi kukhila loba singna kaplakpa lathot bomb gi splinter na panbada Narum amadi khutta khara sokre thodok adugi matangda kadangbangi khunja amana phongdorakpagi matung ina ngarang numidang kukila loba singna chatharaki by attack ado kadang mathak chingi awang amadi khamai kaidagi nomai rang kya atarakham leitana kaptharaki bani mafam aduda leiba taret suba MR Imphal West District Police Commando amadi BSF ki personal singnasu khut handuna matam sangna nomai rang kya kamnaki Nongmai kamna badu ayok pung mapan gamini kontra adwai fauba kamna ke adumagpu asogapan misi binadi yaukide nakal animakta nongmai kana kamna ki baduda kunithoi suba AR tumina yengduna leiki mamang dasu kukilal hoba singna attack chathabada kunithoi suba AR gi personal singna tumina adum yengduna leiki maramaduna mathau tautraba Assam Rifle sing asi lokthok piraga state force oina thambiyo natrabadi thokaningdaba thodok sing thorakpasu yai haina mangna makata ki moise akoina thajaba jamta leitaba ngarang makta ju khara ngangnaba adu honorable MLA lamsangi uncle Rajen ju laaga noi smai man leibi yaroi khotpa haiba ju adum hairam bani adubo masi smai ni leisalakpa sina maram boraga ngasi nungalamdai gi pung 12 minute kuntari saisida makhoi gi leiriba jaga ngarang moi nampu de leigiba jaga 22 AR gi post leiriba okoi gi deploy torpa anoba jaga sidagi tholokiba ahan ba kanu nomai kanu firing ni tawreise masina maram boraga moida okoina thajaba sule leite aduna athubu matamda okoi gi kangsup water supply da leriba 22 AR gi post ya masi lokthok ta taragati akoi sida leriba maitai kwangluk oina leriba maitai community akoi kadang mon som da leriba mayam khunja mayam singje masi ahingda akoi nungaina tumba natragana akoi hanagi leriba punsi marin je akoi hingba ngambagi tanjadu oidre maramaduna atuba matamda akoi Manipur government amadi state kanogi center gi security advisor lakpiriba Kuldip Singh na smai to university gi kangsup area da level 22 AR se atuba matam masi phutapiko natragadi akoi leriba naknaba khungang mayam sina akoi makhal makha kya gi khungjing jangsin jar agni haiba phun tamjani